Heingangda Congress na BJP bu Pidrit Thokna Sithakhre MLA kuntraga mathoi PU sanalaiba onthokki haikiba luchingba aduna chahi taret makai luchinglambada Manipur bu kari ohelambagi haiba ibobigi ofam thamjage Heingang Block Congress Committee na sinduna ngasai Heingang Mayalikaida MP Dr. Angomcha Bimol amasang CLP leader Okram Ibobiga miyamgagi marakta pangthokkiba interaction program da saruk yaraduna hanagi Chief Minister Okram Ibobina hai kumja 2017 da MLA kunga mathoi khakka kiba aduga Congress na MLA kunga nipan ka kiba matam da MLA kunga mathoi kabana namduna chungsinaba lengak sengkiba Chief Minister BJP gi MLA kuntraga mathoi PBU sanalebak onthokki haiduna luchinglakkiba adu mamangi lengaktani BJP gi MLA kuntraga ni thoi ka kibani makhoibu support tawraktuna MLA yankhaiga manga phawba sokibani opposition dadi subratagi MLA manga khaktani adubu chahi teret makai lengak pairambada sanalebak onthokki haikiba Manipur hojikna sanalebak olabra natraga kari olhalabagi haina hangki miyamnadi BJP na phatre hairiba chahi taraga manga lengak pairamba Congress government pu mamangda palamba government haina toina palabasu chahi tara mangagi lengak adudagi BJP na pairaklaba matamdana miyamna hena ware Manipur gi financial condition totally collapse oire thangjam manorama mihat ki matamda aspa lokthokadabani haina changchilakiba miyamgi ihodagi Manipur dagi aspa lokthoknaba hairakpada center na lengak paikiba Congress na tinglakpada Chief Minister gi pham thadoklabasu thadokani haiduna kudak lokthokpa haukibani aspa lokthokpa yaro hairaklabasu assembly segment taretagi lokthokibani ngasidi BJP gi lengakna Congress na lokthoklamkiba police station singna konba mafam singda amuk hanna aspa thamjilakre maramasina BJP lengak amuk halaklabadi Manipur pumbada aspa amuk hanna thamlakloi haiba sei tamangamdri haike mahangna makata na hai democracy gi mapudi miyamna khanba miutna lengak pani Manipur lengak BJP na lut sahi tare hena paiki bada center na yengnakliba miyeng asina miyambu karam miyengda yenglibano hangladuna mamangda leiramba BJP na luchingba lengak adudagi Council of Minister amasong MLA singna makhoigi party gi Prime Minister amukta unajage makong soksage haina chayol ama hena ngaibada uhalakidaba haiba asidi miyamna thagatkiba miut chingbu ikaiba piba natte miyambu antana yengmani haina su phongdokhi makatana Manipur tugaina basilakpa lalongdagi ngasigi pibam basi miyamna mayokna bani haiba MP Bimol gi pham thamjage Impal East gi Hengang Assembly constituency gi Hengang Block Congress Committee na sinduna ngasi Hengang Mayalikaida Inner Manipur Parliamentary constituency gi MP Dr. Angomcha Bimol akoijam amasong Chief Minister su oiramba Manipur gi Congress Legislature Party gi leader Okram Ibobiga miyamgi marakta pangthokkiba interaction program amada MP na state asigi idea of Manipur tugaina ba honarakpagi mamidi haukiba kumja 2001 dagi taba haukrabani aduga ngasidi phajana kaitharakle haina phongdokre MP Angomcha Bimol na khana naina ba mifam asida makata na hai miyambu matang kharagi oina apangba siba ngambadi yai adubu matam chuppadadi ngamloi aikoi ishagi asoiba khanglaga chumthok haudrabadi hamu taraga lehuragani haiki aikoi ishana aikoi asai karamba purupno haibadu hana khangnaba honase mitai di thona fai hairi ba asai hojiksu tasengna pharibra hangladuna ngasidi mitai sungi marakta disorganized oiba yaurabra haibagi chingnaba leire maongdadi malaga manung yaudabagumba issue kaya ama thokre ihaukan horamlaga kona thangda chuplukibana hamuda adumak tahuraga leiba yaure ngasigi irang asida aikoina changsiliba asi karino khangdana losingadra haibagi chingnabasu leitabanatte asigumba sing asai thoraklabadi chumthokpa ngamdana lehukkibasu yai haibagi nungnangba phongdokhi mamangda Manipur gi mikhalda chingdana selection ne amasong tampaktana election ne haina rambani taragani pansuba lok sabha gi mikhal adudagidi tampakta su selection tongnabagi culture chapsana mami tarakhi khulai paiba season aduna miyamda phawba yauna kihen kiba adudi apaba khudam natte atopa mafam singda chatnaramnabasu ngasi chana khidraba matungda madugi chanabi adu Manipur da su yoksilak paiba se imalebak kan banatte mamalebak chugai ge khanba sangit thawongne miyamna miyamgi mihut khanjaba ngamdana ba honarakli ba se aikhoina tingause ngasigi nahasingna gunda amadi warrior ani gi khetnaba khangadabani gunda adi kiba khangdabani aduga makhoigi di character su leiroi warrior di kiba khangloi adubu rule ngakna chatkani malemgi ani suba lanjawgi matungda lakiba Geneva Convention gi kanglon cheng puthorok tringai mamangda aikhogi ipaipu singna chatnarol haiba kanglon puthoklamduna handuna chen kraba yeknabada khut thadaba haibagi phajakraba kanglon yatuna chanaram kiba ipaipu sing adugi charol ni haiba si aikoina kaugum se Manipur ngasi mayoknari bipam sing asi state asibu tukaina basilakpa lalongi makhadani ningthaupan balebak sing punchilaga sem kiba India ni masigi manungda kona tinchin kiba state chingi manungda Manipur Sikkim amasong Jammu and Kashmir yauri bani Manipur amasong Jammu and Kashmir ani ase India Union tegi tokhaiba ningtamba lebak oigani haina irang hauri balebak ni adubu haujikti Jammu and Kashmir tukaikhre aduga idea of Manipur sagalaga Manipur gi territorial
integrity kaiba yaroi haiduna leijaribe state ase ngasidi phajana kaire kumja 2023 dagi haurakhiba irang ase rule of law na ngak selakpa nati sovereign decision gi law gi wal na sungakpa nati sumnatagi wal singi waripna namdam ase ngakpani haina mayek sengna urabani haike makhatana chahi taret chief minister leiramba hengang awat pa leiroi khalubani adubu ngasidi chaningai leitaba imung na thalle haiba charachandra ge ofam thamjage hengang block congress committee na sinduna ngase hengang mayai lekai da pangthokiba mp bimbola masung clp leader okram ibobi aniga miyangwagi interaction thorom da saruk yakiba mpcc gi general secretary p sarachandra na hai hengang assembly constituency dagi chief minister ama sahi taret hena leiram khibana yamna nungaiba chokotpa amasung awatpa leitaba ac oiragani amasung miyamna nungai na hinglagani haina ac gi miyamna lawirambani adubu ngasidi hengang assembly constituency ase supham numpham khangdaba leita lairabana chaningai leitaba imungna thallaba hengang oire nungai yaifaba imungdasu yarom loidabadi natte adubu changdamnarubada sottaba amasung awatpa imungna nungaibadagi masing henba hengang oire nungaibana chada taragumba oiramgani adubu wana punchi hingbana chada mogdranom oire haiki makhatana chief secretary na idp singbu masagi mayumda hanjilangani haikrabasu chapchaba thorang udri haiba megachandra gi ofam thamjage May 2023 dagi horakiba lana maram oiraduna lamjelaktuna relief camp sing de liba idp sing na hongjinduna leinaba Bishnupur district ki phobala amadi saitonda nauna sagalakliba prefabricated housing ase ngase congress president ke megachandra na hakthengna chatuna yengshilaba matungda president rule lenga ki chief secretary pk singana idp singbu khundalai ta lagani haiduna lauthokiba adu yaningde maramdi idp singna khunja masa masa gi mayumda andilanabagi chapchaba planning yaudi haina phongdokhre congress president ki khongchat aduda Bishnupur district ki deputy commissioner puja elangbam adm t oprendro amadi manipur police housing corporation ki official singna sarugya nauna sagalakli ba prefabricated housing yengsilaba matungda ke megachandra na makata na hai numit satet ka mogdraga taruk suruklaba manipur gi lana sigi matangda manipur lengak na miyamda aseng basaktam amma khangan mangam da bai basi yamna lebak chibani chief secretary pk singana tangkak ahum thokna idp singbu resettlement tongani hairiba asina waroisin amma puraktuna masa masa gi yumda hanjilangani haibanati hanjinba yaraba singna hanjin halaga yadraba singna nauna sagaliba prefabricated housing asida lehengani haibani maramasina chief secretary gi ofam amasong thong asina purup masal gi marakta hena tokhai tahanana ba engat halakna bagi machak ama oirakani haiki mahangna makata na hai mamang sahi ki september tha dagi saba horokliba prefabricated housing ase karamba matamda loisingadagi haibasu khangba ngamdri work agency na formal contract ki damak tender tawgodabadu tahudabana president rule laksinbadagi tha tarulom thabak suba leplure masina taklibadi idp singi damak tengbang polam seng lau singu seng unabagi damak tawkiba sanction sing ase masa masa da yaudre haibadu mayek sengna takpani ahanba phase sakiba prefabricated housing bu tender tawdana sakibani anisuba pr lenga ki matamda sabasu tender toromdana sabana lengak ase mapung phana fail oire haiba miyamna yadun leiraba wafamni haike panba yabadi idp singi damak prefabricated house samaga marfugumdoi sagadabagi manungda hojik phawbada maudrama gidi mapung phana saba loire aduga nifugina foundation loiraga structure hapsin gadaba wali aduga prefabricated house marfugumapana saba haudri haire